mayam video si haujadringai mangoinana Manipur top channel dagi wish sangatang pizari happy new years aduga mayam daki sai sidagi leba asida amasum state asida nungaitaba thogdok wathok amasum tabada nungaitaba nupi ngang sathaba miot minasing amuhana thuktab oirasno ina Manipur gi top channel gi meke dagi thoni jari mayam gisu anobu sai sina lakpasina karamba wish bibini amasum karamba wakhalon thamning bagi abru suduna comment box to comment pibiramo aduga haugu ngasi oiba phong khiba tuan tuan basi phong singdigi maroiba pausi khongo sarkana mayam da tentakna share tawjaramge ahanmada Mapur roibana masagi loina bi phuraga hatkhare Bishnupur district ki Bishnupur police station ki manung sana leiba thinungaida matai manau khatna sainabagi thaudokta Mapur roibana Magi Nupi Phuraga hatkhare laibak thiba thaudo asing ngarang numidang pung 9 rom tabda thokibani laikhidraba nupi adugi mamingna haisnam ongbi ngaubi devi sai nifuga manga kawi thinungai mamang laikai ward number 8 gini Mak Phuraga hatki Mapur roibadugi mamingna haisnam sanahanba sai yangkai gini soi kawi press ta phangba pawgi matung inadi mara leiraba Mapur roibasi hana kaibul Chandrapur lairambadagi sahi kunronggi mamangdagi thinungai da yum honglaga leirakhibani Magi Nupi asi thinungai ningolni haujina thinungai mamang pat loktak mapalda khangpok sang saduna nga phaduna leibani ngarang numidang matai manau anigi marakta ningai sangdanarakpadagi khatna sainabagi thaudo odu thokibani Mapur roibana phubda nupi du gyan tadana leibadagi yumthangnabasingna khamdoknaba sangbada nupa aduna kanagumba miyoi amata sanglakpa yaroi sanglakpa miyoi thangna lengani amasum longna thingani haina kihanbadagi miyoi amata sangmangam khide thaudo odugi pau yumlong karonabasingna nupi mapam pibadagi nupi mapagi miyoi singlaktuna nupi adu Bishnupur district hospital pukhatuna laikatnanaba honabada lambi da laikhidabani mara leiraba nupa aduna yumdagi kada solun silaga thamlingai da kadugi phaklang adu hotok laga tumina sien kibadagi haujuk phawbo phabangamdri laikhidraba nupi adugi haksang adu rims ki mokta thamduna ngasi postmortem tawkre thaudosugi matangna Bishnupur police station na case ama lakhotkre haidiansu pawsna sumakhatara phongdorakli asatrakpoina mayamda New Year ga mari leina surprise content ga tang mayam da share to jage haibidi mayam khoina Jio si matam kuina gi mamang dagi khoina atopa network ta phone tabo matam na dum moi search lo ga lakpni du ngasi anoba I pawng phang mayam da hapsaraki Jio dagi atai network sing da free call tawbu yaragani hayeng January amadagi hauna Reliance company gi Jio network dagi laibak asigi atai network sing da call tawbu da free oiragani haina agency gi pawna phongdorakli company asina mamangda interconnect uses charges IUCs mutatkibaga loinana off net domestic voice call charge zero balance ta leiba yahangani haina commitment pikibagi matungina free call tawba yabagi khudong sabasi hayengdagi hauna pigadabani haina company asina thadorakpa sirol amana haidi haukiba English ngani taraga mapan gi September thada Telecom Regulatory Authority of India na haudokiba bill and keep ki kanglon adusu Reliance company na ngang nasatkani haina Mukesh Ambani na lit tawba company aduna sirol aduna makhatari henisu pawsna su makhatarakli wakhasa tharakpoina mayam pawsi tentak oina share tawjaram lage Jukobili de sagliba lamai gi phibam CM na nongthakre mai kanbada mating pangbina ba National Disaster Response Force haijakre Senapati district ki manung sanba Jukobili da hokiba numit khomni gi mamangdagi salakhiba lamai ngasi phawba leptana sagli lamai eduna thogoliba amang atagi phibam minister N Berena helicopter tongduna nongthaktagi hakthengna yengsinkhre yengsin khongsat aduda MLA RK Imo amadi L Susindro Chief Secretary Dr Rajesh Kumar DGP LA Khoktai Deputy Commissioner Senapati TS Kiran Kumar Yauki Tim aduna Jukoda lamai saklibadu ngasi ayuk pung 13 makhaidagi nungthul pung ama makhai phawba nongthaktagi yengsin khi hainsu pawsina makhatarakli atopa paw manamo anaubu strain positive oiba miyoi kunga ma sukre India pumbada January 2 dagi vaccine kapagi trial chatharagani haukiba thakragi mamanggi UK da sandorakpa horakkiba COVID-19 gi yamna launaganba anabu strain asina India da su sandorakpa horaktuna laiba asida anabu strain asina positive oiba apunba masing kunga manga sukre mara asida India gi oina COVID ki vaccine athuba matamda puthoklagani vaccine gi akhanaba panel gi mifam hayeng phamga doribasina approve tawbagi ayaba hayeng piraba yai hensu panri masigi sumathakta India pumbada vaccine kapagi trial January 2 dagi haunana ba health ministry na laktokiba laikre haina phongdorakli atapa pawa manamo
Myanmar border January 13 fauba hangdokhiroi COVID-19 laisat lakpadagi haukiba March 10 dagi thingduna lakiba Indo-Myanmar border anauba sai English inganiga kunga mathogi January 13 fauba makhatana thingkigani hiramasiga mari lainana district administrator tamu Myanmar deputy commissioner Tengnopal district ngasi irakiba sirol amagi matungina Indo-Myanmar friendship gate number 1 amasum 2 asi kumza English inganiga kunga mathogi January 13 fauba matam khragi oina makhatana thingkigani haina khangalakibani Serol aduda palliba wafamdi COVID-19 laisat sandorakpa thingnanabagidama kumja English ingani kunga mathogi January 13 fauba makhatana Indo-Myanmar friendship gate number 1 amadi number 2 asi thingkigani haina phongdorakibani atopa pawa manamo flyover dagi song thabada sokle mayai kabadra ki case amaga mari lainana Porampar police station na ngasi NDPS court putholuraba faba miyoema ngasi flyover di song thaduna senana hona bata sokle nanthok tuna senana hona roba miyo adugi maming MD Samsar Khan Allies Samu sai nifuka mathoi kawi kaira awang laikai digi ni haide nisu pawsina su makhatana phongdorakli opatien mamaru eba pawkhrana class 10 amade 12 ki examination May mari digi June 10 fawbada pangtholagani sayese gi oina Central Board of Secondary Education CBSE na loba class 10 amade 12 ki examination sing lakliba sai English sing ani kunga mathogi May mari digi June 10 fawgi manungda pangtholagani loinana examination sing asigi fal July 15 fawgi manungda lautholagani haina Union Education Minister Ramesh Pokriyan Nisikandana phongdokre hainasu Pausinasu makhatana phongdorakli atopa pawa manamo director gi service matam sangdoklabadi irang laktauri Jawaharlal Nehru Institute of Medical Science Jenimski director TS Bimo gi thabak gi pothabagi matam asi sangdokpidanaba minister Jenimski tongan ba lup mangana taksinkhre mak pothabak gi pothabagi matam asi sangdoklabadi Jenims ta akan mukhungjang changsilakpa yari Hiramasigi matangna Teacher Association Jenims na press thadorak pasirol aman hai Jenims ki Teacher Association Resident Doctor Association Trained Nurses Association of India Association for All Non-Teaching Staff amadi Student Association Jenims ki apun mifam amang asi pangthokre hainasu pawsina makhatana phongdorakli lakpoina marueba content amanamo India gi constitution na Manipur gi territory da lanchiloidabani Hausik lairiba India gi Republic Constitution asi Republic India gi territory khaktada satna hangadawbani mashina ningthaupan state ama oiriba Manipur gi territory da lanchilakloidabani haina London da leiba exile hairiba government ki minister ni hairiba Yamben Birena press ta thokpa sirol amana hairi Yamben Birena khoyek piduna thadorpa sirol aduna hai aikhogi constitution na state ama khaktang semki adubo India gi constitution di state kunga tretagi hena semki India gi constitution gi article amada haidi madudi India haibadi state mayam gi union oigani masi lana haibani India haibadi Bharat India gi union oigani haigadabani hayeng asi Manipur gi constitution numit ni haina phongdokladuna sirul aduna haidi madudi Manipur State Constitution Act 1947 asi Manipur gi Maharashtra sovereign authority ama oina January ama English ngma samapan nifuga tereta ek oina sanahan kiba legal constitution amani state haibadi Manipur state asi Manipur State Constitution Act 1947 na semkibani state asi gi manungda constitution asi sana bahauba numita Survey of India na yeklamba map aduda yawba lampunamak yawrabani Manipur Constitution Act asi Manipur gi gazette ta phonglaba matungda January ani English mo samapan nifuga tereta na bahawkibani constitution asigi section 44 da Manipur gi citizenship ki fundamental right amasum duty sing piri Manipur State Constitution Act 1947 asi traun para maungsigi codification phangmani maramaduna law satnaba yaraktaba natraga constitution gi spirit kaihanba phibam lakpa matamda Manipur State Council na makhoigi decision da hiram adugi matangna warep ama launabagi damak state ki mapana leiba authority da refer tawgani aduga authority adugi warep adu satnagadabani haina su pawsina su makhatana phongdoror de aduga ma amuka hanasu Manipur top channel ge makai digi happy new years and thank you